Gan ngai kumai mafam kaya da harau tiam na pangthok kre apik purup sing yo kadna na balegang na matam chup laigani kabui sing na kabui yoina leijage habida puning thogat tumtui haina minister karam sam na phungdok kre security ki kur hang na leiba Manipur police headquarter ga thangna na leiba accountant general office ki gate ta sakhang na sing na hand grenade lang play amasung hauji chatriba tarahumdoi suba hero ai liki na sasana ki ba maps the traw apps ina neroka apps bu panjal ania madamai ji bi na chatte liga sid ahan ba oina mai pak ngam krei mam kurum jari dom jeng brif impact news ne hauji pungja aspa wi maru pau sing miam de pijari kabui phurup ki law lok palor ba matung da wakching gi tara humdoi ni pan ba mita sai khuding pang thok pa gan ngai kumai mafam kaya da harau te am na pang thok rei kumai asigi mapung oi ba thoram Manipur kabui union gi makhada state level kabui gan ngai celebration committee Manipur na sinduna saumbung kabui kunjau da pang thok ki kumai asi hawdok pa gi thoram da CAF and PD minister karam syam na lamdam asida maihurul da gi lerak laba apik phurup sing yokhat na na ba state government na matam chup laigani amadi kabui sing na kabui yoina leijage haibada pukning thogat pham thoi hana phongdoki kabui gan ngai is the cultural integrity of Manipur haiba theme da pangthok ki ba kumai ase hawdok pa kabui furup ki naramasung sanabi oiba thaurum kya pangthok ki kumai ase hawdok pada minister makata na phongdok ki bada nad chanabi amasung fejet chakchena lamdam asida khunda mineriba mioi sing ase tongan uhan bane adubu lamdam asida khunda mineriba mipum khudimak ima amataki machani haina phongdok laduna kabui ga maitai ga lainaba naknaba wari sing nauhona na ningsingki loinana porompata housing mathau tauriba saumbungi SDC amsung SDO office so thasigi manungda saumbung da thabak honna na ba hotna ge haiba wafam minister na miyam da thajaba piki Aribe sanabi ngangna sakpase adi chaukhot pagi khudamni chaukhot pane haibase akoi tungi mirol singna khangba darkar uiri aribe sanabi ngaga thambasna aikoi identity hingadoine haibase aikoi narol singna khangpham doi aduna kabui gumba jati na tholaktna aikoi di kabui oina leijage kabui oina horakhibni aikoi gi identity ngangna hingani haiba wafamse masi akoi khudinguna khangmam thoi recognize tobam thoi encourage tobam thoi pikpa purup jati karna na bohana bakanda ngasi gi game na matam chupada moi gi demota lepi thong law na hangna lai re aigi kanglup jati karna na bohana bakanda wakai nganga ga kui masel gi marakta simsek thaba nungsina da na ba wangang sangang di ngasi gi mirol na taning driver se leader sing na khangbagi matam oire ari Amaramda Sakhan gan ngai kumai hawdok da sarugya ki Manipur kabui union gi president Dr. K Hira Kavuina kabui furupu manghan na ba honar ku furup singdagi kabui singbu kanbiu haina Manipur lenga ki puning singshin ki mak na makha ta na phongdo ki bada zaliarong gi luchingba mana TV discussion na mada kabui furupti inpui amasung rongmai na mahut sinkre na phongdo ki ba wafam aran bane kabui di zaliarong sunate zaliarong di organization amani haina phongdo ki loinana mayorol da ler club kabui ya sem puwari lana chat ki ba yaroi haina su phongdo ki loinana pakhang phan laisa phan amasung mau phan na nat kyobe fizol setuna jagoi saba mari sei sakpa loinana harau tam na chamin thamwi na bana kumai asigi hawdok pu namida asigi mapungoi ba thauram sing oiki kumai ase hawdok pu Manipur da leriba civil organization sing amade maira pai bi mai bel sing nasu athen pot puraktuna saruk yanaki Manipur kabui union lady haibase adugi mathakta all Manipur kabui women organization form togarapni lady haibase thangbiyo kabui union kabui oina laikhigani Manipur leibak kidamakta kabui lei haibase wafam ama chetna chamjage kabui sarang maibabu leibak masana kaupiba yabra kabui sarang maibabu kaubota ti khamba thoibe koina kaupam thoi edna adu kabui mangwatati Manipur mangi haina loguni State level gan ngai celebration committee Manipur na susinduna jaleorong furup ki khwari gi chawba lorok loiba gi kumai gan ngai gi thoram state level gi thak ta mafung fana pangthok rei
Missing yamba yamdaba ipai pusing na chalam lining lai shola madi nat ki oibe saktam singak na chat pahai basina ina kunba furupam oibe ngamgani haina mahut minister T.A. Syam Kumana Fongdokre loss of religion is loss of culture is loss of identity habitim da Ramzi Kabui Kulda Pangto ki bathoramada Zaliarung Furuki Laishon Tinson amadi nat ki oibe zagoi ise kya gi taugal tauki thauramadu athoibe mitunglen oikwa minister Sam Kumana Ipai pusingna satnaramba thaksikasi amade thaugalon gi chanabi sing angasigi mirol da mami samlaklibasi sakhotpagi khudam natte malem gi phampakta masak khanglaba zaliarung furupki nat ki phajaba saktam sing ngakna chatuna fajaraba saktam masibu manghan bigeno haina mak apil tauki Sadan nonsa ipapo thambile pa taksi kasi do adu mang khaga de jati hidu leitre hai na ko ham ma tholo adu na ko khode mang na ipapo thambile pa taksi kasi not culture mayam jokat pai basna jati isi ki pung phaba amadi kaulu adagi pung phaba ina punba culture ni ambe jati ne na ko longai adu ngasi de manipur gi tongan ba jati singna lebin jati khudi maksi ipapo thambile pa taksi kasi do Nung maksud di mamita, masih mangom dan seperti kita menanti yang naik terjadi. Lamdam asida khundami na duna laimner klaba kabui furup singi nat ki kumai gan ngai gamari lenena Ethno Heritage Council herikona yaipe pausal piraklei Zaliarung Union Assam Manipur and Nagaland na susinduna kun mangarak suba State 11 gan ngai 2020 ki thoram pangtokrai thoram duka kulong dalaiba Zaliarung Union Assam Manipur and Nagaland ki head office ta pangtoki banai thoram du sarugya ki Zaliarung Union Assam Manipur and Nagaland ki president Amu Kamaina Fongdok ki bada gan ngai kumai ase Zaliarung Union sinduna chahi kya gi mamang dagi state ki thak ta pangtok tuna lak ki banai adu political ki khudong chab thi duna state ki thak ta tongan pangtok narakpa se laibak thibani haibu wafam thamki State of Home Union Assembly na recognize the Ramba Aduna Amoko on Silida Amuka Pekoibu take the Ramba court and said this is very unfortunate. Laibak thibani Aduna Aramaga Azumaga Kataba Matanga Aramatu I lale haiba khanai achu so ai chumi haiba khal adu khanai adu ara andam samak nadi asimak nadi ai lale haiba se ito makta realize ka se that way natna adum father argument to like was it no indi oro indi nei ro Zaliarung Furup ki maruaina Tingkau Ragwang Chapriak TRC lining chatpasingi kumai ni hana launariba gan ngai kumai mafam kya da harau tam na pangthok na bagi manungsen pangthok nari adumakpu kumai state ki thak ta pangthok pada tongan ba kanglup thoklak tuna saye na kya lakliba se marilena basing na kupna khanaraga amatoina pangthok piyo haina pungning chingchilakli hiramasigi matangda report ama Zaliarung Furup ki oiba khwaidagi chawba kumai emo oiriba gangai festival ngasi Manipur sinbathuna paksana pangthokli chahi horakpa amadi ariba chahi loikiba anigi langdai de pangthokpa amadi lakatoriba chahi asida nungai ka chahi mo oinbe wakhalonda achouba chalena mangalorena numit manga ni chuba pangthokadoriba kumai asida hauji mak khogi Imphal Mel da leriba kaklong kabui khulda festival asikaramna pangthokliba ge amadi makoina karam ba wapam thingthalam ba ge habda miyeng taminase Kita kogi saya memelere, namun ngasih saya gangai oibrina positif kam sih lagi. Positif itu dok yang kan di situ dah lagi adum cang hai tariko, adum mahuk saya kumai hai tu niko. Atau hendak ti state level celebration su mung tu tara panina, itu na lang wakot pasu udre sida. Pangthok liba kumai sih kan mana na hojek kogi acau bosalnya yang mungkin demak kapulung kul manung dam yam na koi lambi dah puthok laga sak thong bagi tu belum mami ni yam na ubiri basi hojek yam na ubiri basi gangai pangthok isi sigi oidora yam si thong lagi tu yam sih. Masih loin mak kogi nupa phan nupi phan hai na khai doi ba koi se gangai se adun masih yam moru hai
ꯆꯍꯤ ꯑꯃꯗ ꯑꯃꯨꯔꯛ ꯑꯣꯏꯅ ꯊꯣꯛꯄꯅꯤ ꯄꯥꯡꯊꯣꯛꯏꯕ ꯀꯨꯝꯍꯩꯁꯦ ꯃꯁꯤ ꯃꯔꯨ ꯑꯣꯏꯅ ꯀꯔꯝꯕ ꯋꯥꯈꯜꯂꯣꯟꯗ ꯄꯥꯡꯊꯣꯛꯄ ꯀꯨꯝꯍꯩꯅꯣ ꯑꯗꯨꯒ ꯅꯨꯃꯤꯠ 5ꯅꯤ ꯄꯥꯡꯊꯣꯛꯏ ꯍꯥꯏꯕꯁꯤꯕꯨꯗꯤ ꯈꯪꯅꯔꯦ ꯃꯔꯨ ꯑꯣꯏꯅ ꯀꯨꯝꯍꯩꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯅꯨꯡꯒꯤ ꯑꯥꯔꯊꯁꯤꯡ ꯑꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯇꯥꯃꯣ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯑꯅꯧꯕ ꯂꯥꯛꯄ ꯑꯗꯨꯒ ꯁꯤꯈꯤꯕ ꯑꯃꯗꯤ ꯑꯍꯤꯡꯕ ꯑꯅꯤ ꯂꯥꯛꯄꯁꯦ ꯃꯁꯤ ꯑꯣꯏꯅ ꯑꯩꯈꯣꯏꯁꯦ ꯒꯥꯡꯉꯥꯏ ꯁꯦꯂꯦꯕ꯭ꯔꯦꯠ ꯇꯧꯋꯦꯕ ꯍꯥꯏꯕꯗꯤ ꯂꯧ ꯎꯕ ꯂꯣꯏꯕ ꯀꯥꯟꯁꯤꯗ ꯂꯧ ꯂꯣꯛꯄ ꯈꯣꯠꯄ ꯃꯌꯥꯝ ꯄꯨꯜꯂꯒ ꯍꯔꯥꯎꯗꯨꯅ ꯆꯥꯃꯤꯟ ꯊꯛꯃꯤꯟꯅꯕ ꯂꯩꯅꯀꯣ ꯑꯁꯤꯒꯨꯝꯕꯁꯦ ꯑꯩꯈꯣꯏ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯁꯨꯝ ꯄꯥꯡꯊꯣꯛꯑꯦꯕ ꯑꯗ ꯑꯃꯔꯣꯝꯗ ꯑꯃꯨꯛꯀ ꯑꯁꯤꯕ ꯍꯥꯏꯅ ꯑꯁꯤꯕꯁꯤꯁꯨ ꯑꯩꯈꯣꯏꯒꯤꯁꯤꯗꯤ ꯃꯔꯨꯑꯣꯏꯕ ꯃꯁꯤ ꯅꯨꯃꯤꯠꯁꯤꯗ ꯑꯁꯤꯕꯁꯤꯒꯤ ꯑꯔꯣꯏꯕ ꯃꯥꯒꯤ ꯃꯔꯨꯑꯣꯏꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯕꯗꯤ ꯃꯁꯤ ꯑꯩꯈꯣꯏꯅ ꯍꯤꯡꯂꯤꯉꯩ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯃꯈꯣꯏ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯑꯁꯤꯕꯁꯦ ꯃꯥ ꯍꯤꯡꯂꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯩꯔꯅꯦꯕ ꯈꯪꯉꯦꯗꯅ ꯑꯗꯨꯅ ꯃꯁꯤ ꯅꯨꯃꯤꯠꯁꯦ ꯒꯥꯡꯉꯥꯏꯁꯤ ꯂꯣꯏꯔꯀꯥꯟꯗ ꯃꯥꯁꯤ ꯑꯗꯨꯝ ꯂꯣꯏꯈ꯭ꯔꯗꯕꯅꯤ ꯑꯗꯨꯅ ꯃꯌꯥꯝ ꯂꯣꯏꯅ ꯃꯥ ꯄꯨꯟꯁꯤꯟꯅꯒꯅꯦꯕ ꯑꯁꯪꯕꯒ ꯑꯁꯪꯗꯕꯒꯤ ꯀꯨꯝꯍꯩ ꯑꯣꯏꯅ ꯇꯧꯔꯦ ꯑꯁꯪꯕ ꯀꯥꯡꯕꯨꯅ ꯃꯇꯝ ꯃꯇꯨꯡ ꯏꯟꯅ ꯄ꯭ꯔꯣꯃꯣꯁꯟ ꯈꯛꯀꯤ ꯃꯥꯒꯤ ꯐꯝ ꯀꯥꯔꯛꯀꯗꯧꯔꯤ ꯃꯔꯥꯏꯕꯛꯇꯤꯗ ꯂꯩꯈꯤꯗꯕ ꯀꯥꯡꯕꯨꯒꯤꯗꯤ ꯃꯥꯒꯤ ꯂꯣꯏꯁꯤꯟꯕ ꯇꯥꯔꯦ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯃꯩꯇꯩꯗ ꯍꯥꯏꯔꯒ ꯐꯤꯔꯣꯏꯒꯨꯝꯕꯅꯤ ꯁꯤꯗ ꯎꯕꯤꯔꯤꯕ ꯑꯁꯤ ꯍꯥꯏꯔꯤꯕ ꯆꯥꯛꯂꯦꯟ ꯑꯁꯤ ꯍꯣꯔꯦꯟ ꯆꯥꯃꯤꯟꯅꯒꯗꯧꯔꯤꯕꯅꯤ ꯃꯤꯌꯥꯝꯅ ꯍꯧꯖꯤꯛ ꯎꯕ ꯐꯪꯕꯤꯔꯤꯕ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯌꯥꯏꯗ ꯍꯥꯏꯇꯥꯔꯦ ꯈꯨꯜ ꯑꯁꯤꯒꯤ ꯃꯌꯥꯏꯗ ꯁꯥ ꯊꯣꯡꯗꯨꯅ ꯑꯆꯧꯕ ꯆꯥꯛꯂꯦꯟ ꯑꯃꯒꯤ ꯂꯥꯡꯕꯒꯤ ꯌꯥꯝꯅ ꯊꯣꯡꯉꯤꯁꯤ ꯀꯔꯤ ꯃꯊꯦꯜꯅꯣ ꯊꯣꯡꯂꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯑꯣꯛꯁꯥꯅꯦ ꯃꯌꯥꯝ ꯈꯥꯡ ꯑꯁꯨꯝꯅ ꯑꯃ ꯊꯣꯡꯂꯤꯁꯤꯒ ꯁꯤ ꯊꯣꯡꯂꯤꯁꯤꯒ ꯍꯣꯔꯦꯟ ꯃꯌꯥꯝ ꯆꯥꯔꯗꯧꯕꯅꯦ ꯍꯥꯏꯕꯗꯤ ahal laman ko angang kari laisa pakang kari lain udung cara dum kumai sida maru ena chaklen myam samine basi yamna maru eba male masi matana kai thambi masse matana ekhoi gi ahobu numiti ti ko mayam loima dum samina ba hayu tu ne horen ganga gi jagoi saba yaw toiro hoi yaw ni don tindu nang na horen khang ne ahan myam sa ahan mya dum tin ni dum ado ganga lak pasin nungai bro nungai dum kai kai mo ten cha do no sile mai levi myam dinang kai kai charing si dum sa po ya mo kari mo ten thong biri sibo oksa ne sise around 40 kg wei ne khang amada aje kumai khumana gangai lak pasida kai kai haininge masi yamna chawba jelerong proof kidi khwale chaw kumai ni kai kai haibini haijani bai bo mayam bo gangai gi taraf ge kakhulong gi taraf gi mayam bo wish spinning e nungai na haro kumai ko sise mapung phan bai ta re hujiki thoni miyam sina koi pakhang khang de mayam lei miyam se ti sa bala ni siloi matung da amuka hayeng so dum thong ni babung kai sabiri sibo sibo ha sabiri sibo kai horen kunthak kunkha hoi lauraga chatpada ahal laman pakhang mayam sigi masigi kok sida chirong oina san machi gi kaino tai to masi habraga loina mak kunthak kunkha si hoi lauraga chatkani o handak ki pagar ngai se ko gi tongan ba ko gi kangbu sing nai tare state level ki thak ta ahum thonaga pakthok na bagi mayam ngangnar ko sing kai kai phawi bage ta seng na haragadi ama dagi hena thoningai laite masida gangai haibase masi kanana tawgani habida aina tawgani magi aning ba pamba kabui group na kabui na tawni ha jireng tawni ha magi sangstan sing to pairi ba leadership sing duna magi tunga ba subida launa na bagi honrak pani haina lowi jireng long su yaw ba yai arugi hoi kabui group hari ba kano thoi ju aiju isama kabui ni adu orga su group to tungan khaidok bai mota akhoi amatani masida punba yaba gangai da punba yaba tawba yaba se kana no haiba se masi hana identify tawthokpa darkar oi masida Christian drama satpani chalaga aidi kabui ni aishu yaw godawni adu tawgodawni haina tawre basidi central government dei khangde state government dei khangde akhoi gi lining lai sonda adige phironda thang ta da kaido khoi chanabi custom ki keno sida sen yamna sangi kholi haibai matungina central government khangde state government khangde khara pirakpa adugumbai khudong chabado madu launing bagi wakhanda oina tawba mali aduna tawba ya bagi keno sida karino habisi khara sacrifice taunarga masi punba yabasin karino yadabasin karino gangai habisi wan thogi sapchaba karino karam matam dei sanrakpano haibana singbadu kumna khana nairaga punba haibasidi loina mak welcome ni maitai su yawba yai pangan su yawba yai adubu maduna nungai bagi wakhani madugi sapchaba wahan thok haiba tarabodi gangai habisi
ngarang nan da horokpa kanona nate tawrokpa nate ipa ipu laiga miga pakhang phan amata da punna tawre khole haibagi wari lei madudigi tawrokpa lai haktak chanakpa niyom niti do mathang sum chathrakpade hoji pau kai go maka kaidana chathrakpai wani Manipur shin mathungna gangagi festival harau tem na pangthongnari adubo state level gi thakta pangthokpa kumhai gi thoromdana tuan fam singda tokhai ba gangup singna magi oiba interest ta pangthokpa gi mamintari ba sina kumhai asi pangthokpa gi harau nuai ba khara gi mkhai di hanthal di haiba si miyam na phongthongnar le camera person yuhan aramung from jari ba ai ketremi premchan impact news info Singjamai yumnam lekai de leiba poirai ithibalu PEEL na sinna pangthokiba kuntrarak suba imoidu in ima ira thoni thoramda miam na kalakhiba cheng manamasing hairana chingba sing ngasi Imphal East ki kaivi de leiba yaibiren children home da mateng pangkrahana cherol mada khangalakli Security na kulak hangna lairiba Manipur Police Headquarter ga thangna lairiba Accountant General Audit Office ki gate ta sakhangda sing hand grenade ama langsilam lei thaudo ka singa sinung tilpung ani makhai khara helap matam da thoki bane Impact News na phang pau da sakhangda mioi ani na bike tongdu laklaga hand grenade adu langsilam bani hari bom langsilambagi pau hek fangbaga mafam adu da Imphal West ki SP Mega Chandramade atopa makok thongba police official sing laktuna yengsin ki Manipur bomb disposal squad team masu laktuna hand grenade adu pung ahum khara helak matamda asoi engam yaudana lauthoki hand grenade adu kanana kari maram gi damak langsilam mano haiba hausi fawbi wona khangba ngamdre thaudogo sigi matangna police na case am lokhatuna thijinba haukhre hari Central Trade Union na India pum da lauthuki general strike ki mami lamdam sidadi chauna taba ukidrei lambida passenger yauna lanai gari adumak chena ki oil pump sing thong hangna ki adubu Imphal mayol da leiri pauna kaithel amsung thangal kaithel gi dukan singdi thong lona ki learn requirement ima kaitel su kaitel phambagi chang yamna hanthaki general strike sigi manungda pamda thodok thoktana belenga ki maikei degi akanba section thaurang kaya su lokat ki nakalamramda ngasigi general strike su mafung fan kibagi damak coordinating body of trade union Manipur na thagat pe phongdorakli Assam Rifles Eastern Command ki General Officer Commanding in Chief Wadiba Lieutenant General Anil Chauhan na Chief Minister nung tumun biren nga unadun status ki wadiba security ki fibam sing ki matang da khanakre numit nini ki khongchata laki Lieutenant General lisna nga sinungtil ki matam da Chief Minister ga unaduna security ki matang da kumna wari sana ki hari Chief Minister ga unadringai mamang da Anil na Raj Bhavan da Governor Nazma Haptulaga su unaki unabadu da General Sina status da Indian Army namasung Assam Rifles na ing tapapurang na nabagidamag paikatliba thabag thauram singi matang da paudam ki hari Kanglaipak Communist Center People's War Group Marxist Center na lamdam asida lalholubasigi ming sijinaduna noma kangdana miyamda awaba piba mioi khutpu ama leire hana phongdorakli lona thinkra lalholubasigi Central Media Coordinator ki Secretary Lenin Maithai na thadorokpa cherol amada khutpu singa sibu luchingliba Laishram Mangol alias Lamyan Bukhuman amade Ngangom Soviet Allies Singkai Nganba Hariba Mio Singase Hanana Lubasida Yauramlaga Lubasibu Thadoktuna Langak the Changja Kraba Mio Ngaktane Kutpu Singasina Sangai Puruleba Zenit Academy Yauna Catholic School Singi Oza Mahiroi Amadi Van Service Tauriba Singda Apan Makaya P Badanatana Nauna Politics ta Kongda Zagi Kanza Mio Kyabu Fong warning Pidana Ot Nairi Kutpu Singasi Lengang na sangjabham piraga miyambu ot nahen bani hana maral sirak pagaloina na makoi singasi lalhulu basika mari laina de haba wafam thamlakli matang aswada break amalo jage break matungda tarani thoi suba Assam Rifles More police ke pun makang bum na lupa crore ohum lom gi senpham oiga daba heroin powder fagat pangam khibagi paw amade Manipuram sumalim tongan mafam sing de thogbe I paw sing puduna lakchage Impact News migeng taduna lebiu
Breaking matung na mayam mo na taram nok cheri ma de bulletin sa makata pausing miyam na pijeri tarane thoi soba sam rifles sung more police ke pun makangbu om na pa ani dagi lupa crore ahum nong isen pa moy ka heron powder kona na fagat pangam kre Impact News na pang powder na pa ani singarang numdang pung taruk tab matam na Imphal more lambi dagi fabangam kibin heri farab na pa ani se Chandal district ki machi subdivision ki manung chanba kurau pokpi dagi manlun Hausan Lian Joe Chai Kuntramanga Apok Palai Kitraba Zamkhan Kab Joe Amasung Scotland 5 Beles Palel Dagi Lunkholal Lungdim Sai Kuntra Apokpa Tangko Zinei Tarani Toy Suba Sam Rifles Sumore Police Kapun Makang Buna Manlun Amasung Lunkholal na Tauduna Laki ba Eco Van Dagi Heroin Powder Kilogram Ama Karahena Fagat Pangam Kibin Hari Kakching District Commando ki team member ngarang numidang pung tare taba matamda sora khunuta chingjil gi mioi ama WY tablet piece listing tarag kona na fagat pangam kreheri faraba mioi adu Tenopal District ki machi subdivision kon belangul village tagi yungla ma sendlung maring sai kontrataret apoko wai mo funne hari police na Yungla ma Sintlung Maringi Matatawang Pong Sataba Matam Nagaland gi fake district ki Futsero dagi House Chandal district Chandal Christian Hospital that Laiba Wiko Miro Kawa Mioi Amana Mangonda contraband items singadu palelda Pirambani Hari Wiko Mero Herba Mioyas Sungarang Numidang Pung Nipan Makairum Taw Matamda Chandal Lam Kaidagi Fagat Pangam Lehare Loinana NDPS na Kakching Police Station the case of register Taukiba Loinana Faraba Mioi Aniedo Makoidagi Fagalakiba Polam Singaduka Kona Kakching Police Station da Sinakrehari Thawal District Police na ho kiba chahi kumjal sing ani taramapan August kunmarida Faudel Kairembigi Mioi single loina na district asigi Thawal Wangkem Muslim mamang laikai da Mioi amadagi lupa lak nipurum gi oga WY tablet phagat kiba case adu marilena na celebrate chahi 2020 gi January ani da Thawal District Police ki ASP Dr. S Ivom Chana luchingba team amana Tripura da Thungki Loinana Tripura Police ki achoba Matiangaloina ki associate January Bimandas sai kuntrani pa na hoki January marida fagat pangam lehari Loinana ngarang Bimandas had bumio yase Thawal District Police ki team masigalona Imphal tunglak rehari Narcotic and Affairs of Borders NAFMD Senapati District Police NCV Forest Coffee Board ki apun matim mamnanga Senapati District ki Sadim amadi Raipai Kilungda Lona Yada Bamong the Tarama Popi Pambi Sing Yantatuna Mangan Kray Senapati District Tongan Tongan Bamafam Singda Senapati Police Station Konba Sadim da Lam Ekar Kunmanga Amadi Mau Police Station Konba Maram dagi kilometer Kulum Doirom Chalagalaiba Raipai Kilungi Lam Ekar Maripuda Lona Yada Bamong the Popi Pambi Sing Adu Tarambadagi Mangan Kibani Hari Lona Thinker Balalaw Lob Revolutionary People's Front ki Lanmi Sanglop People's Liberation Army Yamasung Manipur Naga People's Front ki Lanmi Sanglop Manipur Naga People's Army ki Apun Bakang Buamana Chandal District ki Khongtal Khulda Laiba Marisuba AR ki Kem Landa Duna Asiana Asogapan kya Nangan Krehari Lalholub Ani Asigi Publicity Secretary Anina Punna Thotpa Sero Lamagi Matungina Ngarang Ayupung Taruk Makai Tabu Matamda Landado Sataki Landado Satakarba Matung Sajik Tampak Lom de Lakiba AR gi reinforcement team Amasu PLA gi 252 Mobile Battalion Amasung Manipur Naga People's Army gi Kangbu Amana Amuk Buam gi lang thakuna landa ki hari ani suba landa wadu da AR gi maikaida asiana thoki hanasu serol sida palakli Pradhan Mantri Kisan Sanman Nidhi Yojana ki makhada beneficiary nipu hen dagi scheme asigi senfam elected member da namthak taruga lauthok rehna maral sirakli wathok asigi matang da lenga asigi luching chief minister madi marilena authority ne pungning changbiyo hana beneficiary singa sina thamlakli thaudo asi 31 by 1 Thawal Kendra ki manung chana Thawal Moijing Panchayat ki ward number 5 by 1 5 by 2
manung chan leiba beneficiary nifu hen madagi aran bamong the ward member karana nam thak toruga sela se lokal lamban hari ngasi Manipur Press Club ta paumi singa una thawal kendra ki manung chan thawal moijing panchayat ki manung chan leiba beneficiary amawariba Muhammad Ayub Khan hai ward member singa MZNREGA gi walhori ba senpam pi gadawribani haina beneficiary singdagi khubi soi laukhraga lairaba lomi singi mateng oiner na bhaiduna central government na pitharakkiba pradhan mantri kisan samman nidhi yojana gi makhada phangpham thok beneficiary nifu henbagi senpham singado naron da lauthokre haina maral sikki beneficiary nifu mukki प्रधानमंत्री किसान सम्मान निधि योजना की बैंक अकाउंट चंगजरप पैसा मेंबर खरना मिस्ट्रेस अकेबी मोहम्मद नवाज खान मियोई मखोयनी खक्त नते अतोप मियोई मेंबर खरा यावरी बेनिफिशियरी मसादगी चलाक तौरगा बेनिफिशियरी चंगलप पैसा लुपा लिंग मरी चंगप लुपा चाम चाम खतनी बेनिफिशियरी अममदा पीथोरक्लमी पैसा मणिपुर सरकार स्कीम की मखाद बैंक अकाउंट चंगी पैसा बेनिफिशियरी मसा मसामक फंगनबीनबगीदमक सरकार की मियेंग लेत लायरबसिंगसिबु कोखन्ननबगी स्कीम थादरीब पैसा मसा मसाद यहनबीनबगी मियेंग चंगबीनबगीदमक हाइजरी Birla Emporiums Private Limited ki makhada led by IRA Finance Private Limited as IRA Finance Limited haina Reserve Bank of India the over registration fangle maramastan miyam IRA Finance Limited leramba samam nabadu makhata na leibiraga no haina Birla Emporiums Private Limited founder director cum CEO Yumnam Iravantan Fongdorakli Hiramasig matang ngasi kurai chingam lekai de Birla Emporium Private Limited ki office ta pangthok ki ba pawmi singa unaba mada Iravantan makhata na hai Birla Emporium Private Limited ki makhada leriba IRA Finance Private Limited ase haurokpa matamda yamna pikna haurakibana Ministry of Small Enterprises ki registration makhada haurakibane adubu ngasidi miyamna IRA Finance Limited ta thazab thambirakpana IRA Finance Limited ase apik Finance Limited ama oire maramasidagi RBI dagi anuba registration tawbu matamda mathau tabadagi registration tawbu mathau tabadagi RBI gi miyoi singatana duna haidaba registration ase phangba ngamle athu matamda RBI gi anoba gazette amada IRA Finance Limited maming soidana yawraklagani loinana IRA Finance Limited na mamangdagi hauna lona yaba mawongda sathaduna lakwa public deposit system adusu makhatana satharagani haina thamlaki अखोगी इंडिया की रिजर्व बैंक ऑफ इंडिया RBI की मखादा फाइनेंस बॉडी रजिस्ट्रेशन अखोई हजिक ऑलरेडी लाखरे अखोगी RBI की नॉन बैंकिंग फाइनेंशियल कंपनी की स्टेटस लाक्सरे अदुगा अखोइना फंगेबा स्टेटस से अतै नते पब्लिक NBFC की RBI की स्टेटस तुनि लैरिसे अदुना हजिक हजिक की RBI की नियम मयाम अमसु लैबनिना हजिक अखोगी इरा फाइनेंस प्राइवेट लिमिटेड हाइना लेजर मपोसे सर्वोत्तम फिनकैप लिमिटेड हाइना लै RBI दा अदुगा RBI की पॉलिसी की मतुंग इना मागी अनौबा नोटिस सर्वोत्तम फिनकैप लिमिटेड हाइबसे अखोइना इरा फाइनेंस लिमिटेड हाइना लाक्सरगनी दुना हाना लनमसिन लैरिबसिंगना पुनिंग लांगतकनबा चिंगनाबा लैबसिंगदो हजिकति लोइना फादाफिरो अदुगा अखोइ अथुबिदा RBI की नेक्स्ट गेजेट इरा फाइनेंस प्राइवेट लिमिटेड हाइबा पोतसे अखोइ इरा फाइनेंस लिमिटेड हाइदना लाआगनी Awas Singh Makutaki Manipur Burning Tamanan of Honabra Choba Taudang, Loramba, Gambir Singh Highness Sukang of Manipur Ginning Tau Singlin, Nongdren Komba, Lake Kidabki Chama Marifu Taruk Subukumon, Zenuri Mapanbo, United People's Front, UPF Manipurna, National Reconsolidation Day Hana Palan Tauragane, Ningtau Chinglin, Nongdren Komba, Manipur Miambu Pun Sindura, Apun Bagilingjel, Sagan of Honor of Wakalola Dubu, Tung Inba, Ngamnan and Bigwakalola Tauramasi Tok kadabani haina front asigi cherola mana kangalakli heart lying lamda status gi maming leba hospital mo de sky hospital na lakadar me ohum dagi mapan pawba chayola ma chupna lemna heart surgery camp sathagadori haribu camp asida manipur ya ona awang pok state sing de leriba chai taranipan pawbu gi manung de leiba angang sing de kodong chaba pi gadori Hayang ayupung mapandagi kem asida yawgadaba singi registration su hauragani hari hiramasig matangda Sky Hospital pawmi singa unabam the hospital sigi chairman Dr. Sam Kishore Larik Yangbam Nahai Heart Surgery Camp asida United Kingdom the based oba Healing Little Heart Manipur Heart Foundation amasung Sky Hospital kusamna na pangto kadabane Healing Little Heart ki maike digi pediatric cardiac surgeon pediatric cardiac
Anesthetist, pediatric cardiac intensivist, perfusionist na chingba specialist Dr. Singh yauna member tara na saba kangbu amana kem asida saruk yagane camp asi mamang sahi gi March amsung November thada mai pang na pangthokraba matungda ahumlak suboina pangthokadabane loina na kem asida BPL amadi lairaba imung sing na hena kudong chaba fangani hari maram asina asung khudong chaba se awang nungpu state amasung Manipur gi miyamna lobbiyo haina su appeal torakli. We are expecting more and more children born with one heart defects from the neighboring states of northeastern India because such facilities is not available in many northeastern states of India. And this time probably 50% of the patients to be operated probably will be from outside the state of Manipur. Having said that, this is based on first come first serve basis. We will be giving priority to children belonging to BPL families and economically weaker section of the society. I appeal to the people of Manipur and the northeastern state of India to avail of such opportunities, because such opportunities do not come again and again. Of course, our partnership with Healing Little Heart United Kingdom started in March 2019 and it's the beginning. We will continue to provide such camp at least twice a year. And we also, our own CDVS open heart surgery program is going on. And in addition to, of course, other services, other interventional cardiac services, all cardiac care services are continuing in Sky Hospital. Manipur Food Industries Corporation Limited ki Vice Chairman K. Sarat Kumar gi miyang makada Zirbam gi manung chana laiba Babu Khal Savughat amadi Boroi Khal gi Satliba Lambi Singh temporary oina ngasidagi semjin ba hokre lonana ugu kaya su sem ba hokre ngasidagi hokiba lambi sem ba aduga mari lenana K. Sarat Kumar Singh na fongdor kibada Babu Khal lariba school asigi session holdringai mamang da lambi sem bagi thabak asi loichin na ba pandam thamli habu wafam thamlaki. Ojasin is looking to the Lungsan with the same Lambi Sina, Soidana, so what kind of Ama, Angani have been had with the late, Aramadana, my case from the lady Babu Kalgi, Bori Kalgi Chilin Opsina, Lambi C, Matam Chupata, Sexina, Senadana, Lambi C, Mata, but I look at his way with the Wadana, Hagisaki Magidigi, Manipur Sarkagi Magidigi, Pajasing from the opposite of very. Igi Kongul liba chatkiba Thawbal District Journalist Union ki Paumi team ngarang Meghalaya gi East Khasi Hills District ki Bola Guns Tungkrei Paumi team adu mapamad khundaduna laiba maitai singi Kongul liba oina haukiba January mari da Manipur thadora kibane team adu ngarang mapamadu da hek thungbaga Mafamadugi Maitai Singa Unaki Hariba Meghalaya gi East Khasi Hills District ki Sirapanji subdivision gi manung chana laiba Valagans Hariba Mafamasida Maitai Punachama Yankairom Kundari Hari Paumi team adubu okpagi thoram su ngarang pangthoki hari Visgaon Manipuri Festival Committee na sindna Bangladesh ki Sanura Ghat Havigans ta January tara da pangthokotriba Visgaon Manipuri Festival 2020 da sarugyarun bagidamag miyoi kunma panasab Manipur gi Blue Van Musical Team ngasi Imphal thadokre Blue Van Musical Team gi miyoi kunma panadu Patriotic Writers Forum Manipur gi Secretary oibata natana Social and Cultural Activist Rakesh Naurem na luchingki January tara da pangthokadariba Visgaon Manipuri Festival 2020 asigi manung channa pangthokadaba musical concert mada Manipur gi Blue Band Musical Team asi saruk yarugadabani hari National Students Union of India NSUI Manipur State Council na thadorok pacherol amada masak khangdaba mamai mamit Kumba Miyoi Karana ZNU gi Mahiro Singh Fuba Chaibana Chingba Chataduna Thon Kiba Aki Tuzung Laba Thaudok Singh Adu Akan Mamongda Yaning the Ba Fongdorakli Hauji Sanami Pauda Hauji Satari Bataram do Subahero I licking as a Sanakiba met the Trau Epsin and Neroka Epsi Panjal Ani but the mighty Piduna Satariba Legacy da Hanbo and my Pakpangam Cray Satarib Legacy the Manipur Sarugariba Tim Ani Segi Mets Yang and Bagdamak Mike Karik football Pamjab Myoikana Mechasi
yengba langna kibaga loina Khuman Lampak Men Stadium da mioi lising kulumdoi rom match asibu yengki match horak pada Neroka AFC na counter attack tawdur panjal chanchin na ba honarak paga loina na match ki minute mapal lom chat matamda center line yaudringai da fangba Neroka AFC ge free kick kama team asigi defender Osmani Daiwarana sang nang kaurak pa ball lama striker Bawak Saika Dairana says control toraba matungda volley da kausinduna ball ama panjal ontok tu Neroka FC na mangjil thaduna chatki Trau FC su panjal handong na akan pamong na sanarak pa loina na match ki minute ni purom chatpa matamda Trau gi striker Prince Will Emekana Neroka FC gi yetang makona flag manak tagi kaurak kiba ball hama striker ngangbam nauchana kausinduna panjal ontok tuna ahan bahab loiba pawud panjal amamam chanaduna laiki anisu bahab the Trau FC na ball hena paituna akan mamong the sana rakpa loina na Neroka FC ke sana roi sing Trau FC ke sana roi sing gi ball launun na bahona bada awab oiki mesa sig minute hum do chatpa adwaida Trau FC na pangma corner ki kamati masig midfielder wahingbam angau sana na kaur kibaga loina na striker Krishnanandana heading tausinduna Trau gi maikida mai pak pagi panjal adu chan mangamki ngasi Trau AFC gi home match oina sana kraba matung favorite ni pan Neroka AFC gi home match oina amuk hana team ani asi sana ga dori loina na match asigi mangoina na lakleba January tara mari Neroka AFC gi home match oina Real Customer AFC ga nungtil pung ani tab matamda Khuman Lampak main stadium da lamba tauna ga dori Han by state level under 13 voice Pidonu Kafta KYFA Koirengai final changmangam kre Pungdongbam Youth Physical Club Pungdongbam na sinduna club asigi sana bung da sana kiwa football tournament asigi an semi final match atuda KYFA Koirengai amasung RFA top sifai ani sana roi sing match asi mai pak tuna final changmangam na bakan mamong da lamba tawna ki match asigi api matam gi kuntaret su minute KYFA Koirengai gi sana roi lanchen bana chan kiba amatangar panjal tuna RFA top sifai panjal amasinoda mai tiba piramduna tournament is the final changmangam ki tim tara ni thone saru yadu chathariba football tournament is going sana ka bani sub semi final ge match ta PYPC team A Pungdongbam amasung Khurai football club anina lamba taunar ganei Utlau FC na sundun hau ki December tara manga dagi Utlau Kangjai bung da chathar kiba ahanba village open 7 aside soccer tournament ki ngasi sana kiba quarter final match singda Lasal AFC lema pokpombo naran konjin na panjal amasino da mighty ba pi bangam kre loinana wangoi FC waheng khuman na penalty shootout panjal tare taruk ta mighty ba pi ki om suba quarter final match ta na ibudau FC lema pokpom na Lightonjam FC wo panjal mari amada mighty ba pi ki Aroiba quarter final gi Aroiba quarter match ta Sai FC Udlauna Kakyai FC bu panjal penalty shootout panjal manga mari da mighty ba ki tournament asigi semi final match sing lakhatar January tara da sanak da bagaloina na final match January tara ni thoida sanaragani All Jirabam Sports Association AJSA in Sindhuna Chathar Club first Moirang Tem Zodi Sandra Memorial Invitational Football Tournament 2020 inga sisana ki match ta Jiri Police na JYC Zairol Popi Panjal Nipan Sinoda Yamna Lakchana Mighty Pikre January dagi Tim Tara Tarung Sarugyadu na Jirabam Higher Secondary Playground da Sathar ki tournament se kahengi match ta Singarbon FC amadi RYC Ramgai Jang anina lamba taunergani Ahum Suba Junior Boys under 16 State Polo Tournament Ex Polo Club Wangkhayam de Thobal Polo Club ani Mai Pakre Polo Tournament singa sana ki bani suba match aduda Ex Polo Club Wangkhaina Thangmaiban Polo Club Panjal ahum ma da mai ti pi bangam ki Sathar Club Polo Tournament singa sana ki ba match ta
Thawal Polo Club na KNMM Riding School B Singjamay Panjal Taruk Amadamay Pi Bangamki Old Manipur Polo Association Gibiyang Makada Infal Gimapalkang Jibung na Satiriba Polo Tournament sa Manipur Gitongan Tongan Bamapam Sindig Lakwa Polo Team Tariet na knockout basis na lambatang nari taas na gitarada sa Tariba Polo Tournament sa ahan ba semi-final da Samuraw Polo Club amasung ex Polo Club Wangkay Anina lambatang naragani. Mari Suba Tongram Subol Memorial T20 Cricket Tournament YWC Langtabal Mai Pakre ngasi Youth Welfare Club Langtabal ki sana bung sana kiba cricket tournament si kitaruk Subal League tuos ngam kiba YWC Langtabal na fielding hana sana na baware ploki mesa si anba batting sana kiba Oscar Pauna Kaitel na api over kunda wicket taramak tuduna run chamakun tramari lo ngam ki match si ani suba batting sana kiba YWC Langtabal na over tara-taru ke ball mari da wicket ama kaktur ke mai pak pagiran chama kun thrama nga lawa ngam ki nga sige mesa sida ball yang kai humdoi da run hum putara taru lawa ngam ki ba YWC Langtabal ki batsman Manaubina man of the match ta ki Manipur Veteran Cricket Association ki miyang makara cha thariba cricket tournament ki hayeng sanaga da ba tarit suba league ta model club singa makha masung Lilong Chajing Cricket Club anina lamba taw nargani. CYLC Tennis Championship ngasi sumakata mesing sanari Manipur Tennis Association gibi makada Association of Tennis Lovers na sinduna singjamay singa mataktalaiba CYLC ki tennis ground ngasi yug sana kiba men's open gi ahan match ta Premjit na reverse karbu point mapan nipan tarit ahumda anisu match tana S Vicky na Azad Khan point mapan sinoda ahumso match tana Is Vushan na Padmeshwar bu point mapan sinoda lonan Indra Kumar na Prakash bu point mapan na madamay tiba pibak ngam na krey. Sa Tharak Liba Tennis Tournament nga sinungtil sana ki bachay kontra mga mataki doubles ta Suraj na madi evolve ani na pritamam sung Zagat pu Panjal mapan ohumda ani suba mesta na Manikanta masung Prakash ani na Aiken na madi Ravi ani ki Jurabu point mapan marida lonan ahum suba mesta na Ningthamba amasung Zayanta anina Ranjana madi Domson ani ki Jurabu Panjal mapan na maitiba piki sa Tharaki Tennis Championship asigi men's open da sanaroi taratarug sai kontra mga mataki doubles da sanaroi kunitoy loinana sai nipu mga mataki doubles da sanaroi tarana sarug yadun atoy ahen tanari hayeng makataba matching laigani. Matanga siya da bulletin na say tension sa dranging mangway na headlines mo na pijari. Ganay kumay mapam kaya da haraw tiyam na pangko kray api ko purup sing yokat na balagang na matam chuk pada lay gani kabuy sing na kabuyoy na lay jagi highway da punging tawat pampuy hana minista karam siyam na pangko kray. Security sing na kurak hang na lay da Manipur Police Headquarter ga thangnan lay ba Accountant General di Office ta sakang na basing hand grenade lang silam lay. Amasung awis sa tari bataram no isa bahero ay lig nga sa sana kiba match ta traw FC na nero ka FC mo panjal ani yamada may tiba na sa tari baliga sila ahan mo ay may bako ng kray.